Ising thakpana laina kaya fahanba ngammi. Sakhaw hanglingayda ising marang kaina thakpo fai haiba wafam ase matam kayagi mamangdagi ngangnaduna laklabani miyoibana hingbada ising sangi. Ayuk hek yahawbaga sakhaw hanglingayda ising thaklabadi amuka hena kanai. Haksang phabana athoiba lani haiba matam chuppada sumduna ta lairagada wafam ama laibana yaribu makai section thorang lokhatuna haksang phanana naba amasung laina tina sanghandana naba mawangda punsi nungsangna hingnaba honagadabani. Ayuk hek yahawrakpaga sakhaw hanglingayda ising thakpana khwaidagi tamthire hairiba laina fawwa ngathokpa ngambaga loinana haksang phahali. Masina haksang sengdokpaga loinana haksang manungda laiba amot akai pumnamak sengdoki. Khwaidagi maru oiriba wafamdi kolon thiril sengdokpa maramna sinjakta yaurokpa kanaraba masal pumnamak sakhawna supsinba ngammi. Saba tumhanbagi mathau tawriba digestive system sengdoklabadi haksangda kanaba kaya maram piba maramna numit khudingi sakhaw hanglingayda ising marang kaina thakpa mathau tai. Haksangi kasin koya sinba thongna senbada I pumnamak motsilai adubu sakhaw hanglingayda ising marang kaina thaklabadi ida yawba amotpa pumnamak sengdokpa maramna kusu sengali. Masida sunatana anauba blood cell amadi muscle cell semgatpada mateng pangi amasung haksangi arumba hantahali. Ningsinggadaba amana ayuk nganta ising thaklaba matungda ngaihakti mapang oiba sinjak amata sabiroidabani yamdrabada numit khudingi ayuk hek yahawrakpaga ising liter amarom thakpa mathau tai. Ahanbada khajik thaklambadagi tapna sang hengalaklabasu akaiba laite. Isam chamba thorang ama oijaba tarabasu ayuk hek yahawrakpaga sakhaw hanglingayda ising thakpana sikpa naba asma amadi cancer na singba laina kaya ngathokpa ngammi. Ising thakpana haksangda piriba kanaba pumnamak sahi kayagi mamangdagi Dr. Batman Kellis na khanglakhi. Iraneda political prisoner ama oina kaisum sangda leiringayda isinggi kanaba khanglakpadagi mahakna jailda laiminaba miyoi 3,000 lom ising khaktana layenglammi. London gi St. Mary's Hospital Medical School da tamlakhiba Dr. Batman na kaisum sangdagi thorklaba matungda mapung phana isinggi layeng water therapy da mai onsen khi. Mahakna makata na thizinbada ising watpana haksang manungda dehydration tawbadagi thohalakpa amangata pumnamak khanglakhi. Akonbada mahakna ising khaktagi mateng miyoi kaya layeng ba horakhi. Mahakna thengnarakpa khanglakpa ising thakpagi kanaba pumnamak international conference kaya da saruk yaduna phongdokpaga loinana lairik oina su phongkhi. Mahakna ikheba lairik ani Your Body's Many Cries for Water amadi How to Deal with Back Pain and Rheumatoid Joint Pain ngasi sumiyamna adumak pamnari. Haksang manungda ising watpadagi haksang na uthorkpa khudom sangdam kaya bumiyoibana atay atopa laina oina hek sarana bamongda lawi. Isam chamba mongda ising marang kaina thaklaga laina fahanba yaba laina kaya bu sel amadi matam changna layeng nari. Matam sang ising watpadagi oirakpa chronic dehydration amasung water therapy gi matangda sumna hai nongmagi haksang ising khajik watkhibana sahi yamsilakaba matamdadi amangata kaya marum thogalaki. Ising watpadagi dehydration tawduna uthorkpa khudam sangdam singbu karigumba matamda doctor na atopa laina oiraboi ningduna kanadabada hidak langthak kaya thari. Haksang manungda ising watpadagi ohilakpa yaba laina singi manungda dyspepsia, rheumatoid arthritis, angina, migraine, coccygeal colitis, khonghamba yadaba, hypertension, anemia, obesity, sinusitis, pulmonary tuberculosis, asthma, kidney danung laiba, diabetes, thagi khongkap sangnaidaba, leukemia, amasung blood cancer asinasingba kaya yauri. Haugalakpada ngairingayda hairiba lainasing ase atay atopa hidak langthak thadrabasu ising marang kaina thaklaga fahanba ngammi.